Hi guys, welcome back. ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ. ꯑꯩꯈꯣꯏ ꯉꯁꯤ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨꯅꯣ? ꯊꯔꯣꯏ ꯊꯣꯡꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯒꯤ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯖꯩꯅ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯒ ꯑꯩꯈꯣꯏ ꯏꯇꯩ ꯃꯆꯥꯅꯦꯕ ꯃꯥꯒ ꯇꯧꯗꯣꯏꯅꯦ. ꯑꯗꯣ ꯃꯆꯜꯁꯤꯡꯗꯣ ꯁꯦꯝꯕꯗꯤ ꯂꯣꯏꯔꯦ. ꯎꯠꯂꯛꯀꯦꯀꯣ. ꯁꯤꯗ ꯂꯩꯔꯦ ꯃꯆꯜ ꯑꯔꯤꯄꯣꯛꯀꯤ ꯃꯅꯨꯡꯗ ꯁꯣꯏꯗ꯭ꯔꯤꯕꯅꯦ ꯑꯩꯅ. ꯊꯔꯣꯏ ꯂꯩꯔꯦ. ꯁꯤꯅ ꯏꯔꯣꯟꯒꯗꯕ ꯃꯆꯜꯗꯣꯀꯣ. ꯁꯤ ꯀꯨꯀꯔꯁꯤꯗ ꯍꯥꯟꯅ ꯀꯥꯝꯊꯣꯛꯑꯁꯦ ꯊꯔꯣꯏꯒ ꯀꯩꯅꯣꯒ. ꯂꯥꯛꯑꯣ ꯇꯨꯝꯗꯣ ꯄꯥꯎꯔꯛꯇ. 이거는 안 소이지 시나고. ꯊꯔꯣꯏ ꯌꯥꯝꯃꯕꯅꯤꯅ ꯃꯆꯜ ꯌꯥꯝꯃꯦ. ꯁꯣꯏꯕꯗ ꯆꯥꯎ ꯁꯣꯏꯕ ꯌꯥꯝꯅꯗꯤ ꯇꯜꯂꯦ. ꯀꯨꯝꯅ ꯁꯣꯏꯔꯒꯅ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ. ꯈꯥꯡꯒ ꯆꯜꯂꯔꯣꯏꯗꯕꯅꯤꯅ ꯈꯥꯡꯒ ꯆꯜꯂꯔꯣꯏꯕꯀꯣ. ꯋꯥꯏꯈꯨꯁꯦ ꯊꯣꯡꯒꯗꯕꯅꯤ. ꯑꯗꯨꯒ ꯂꯤꯇꯔ 8ꯀꯤꯁꯤꯗ ꯀꯥꯝꯊꯣꯛꯈ꯭ꯔꯦ. ꯆꯜꯂꯔꯣꯏꯗꯕ ꯑꯇꯣꯞꯄ ꯇꯧꯕꯗꯣ. ꯁꯤꯗ ꯈꯤꯇꯪ ꯀꯥꯝꯕ ꯂꯣꯏꯔꯀꯥꯟꯗ ꯈꯥꯡꯗ ꯀꯩꯝ ꯍꯥꯞꯇꯕꯤꯗ ꯀꯪꯍꯟꯕꯗꯣ ꯀꯪꯍꯜꯂꯦ. ꯑꯗ ꯁꯤꯁꯤꯅ ꯄꯣꯟꯁꯤꯗ ꯆꯟꯗ꯭ꯔꯕ. ꯑꯗꯒꯤ ꯁꯦꯀꯦꯟ ꯔꯥꯎꯟ ꯇꯧꯔꯒꯦ. ꯑꯗꯒꯤ ꯁꯤꯁꯤꯅ ꯏꯔꯣꯟꯕ ꯅꯝꯒꯥꯏꯔꯒ ꯁꯤꯗ ꯍꯥꯞꯆꯜꯂꯒꯦ. ꯑꯩ ꯅꯝꯒꯥꯏꯕꯤꯌꯨꯔꯥ? ꯅꯝꯒꯥꯏꯔꯗꯤ ꯍꯩ. ꯏꯔꯣꯟꯕ ꯍꯟꯖꯜꯂꯨ. ꯌꯦꯡꯒꯦ. ꯍꯟꯖꯜꯂꯨ. 이rol라가 ꯊꯔꯣꯏꯗ ꯑꯣꯏꯅ ꯍꯥꯞꯆꯟꯈ꯭ꯔꯦ. ꯎꯄꯥꯏ ꯂꯩꯇꯦ. ꯁꯤꯗ ꯑꯣꯏꯅ ꯊꯣꯡꯉꯒ ꯏꯁꯤꯡ ꯍꯩ ꯆꯐꯨꯁꯤꯗ ꯊꯣꯡꯉꯒꯦ. ꯁꯤ ꯃꯌꯥꯝꯁꯦ. ꯁꯤꯁꯨ ꯋꯥꯠꯍꯧꯈ꯭ꯔꯦ. ꯑꯗꯨꯅ ꯁꯤꯁꯦ ꯊꯣꯡꯕꯗ ꯈꯔ ꯁꯥꯡꯕꯁꯦ ꯈꯔ ꯍꯥꯞꯆꯜꯂꯒꯦ. ꯀꯩꯅꯣꯁꯦ ꯍꯥꯞꯆꯜꯂꯒꯦ. ꯈꯔꯕꯨꯗꯤ ꯊꯝꯕꯅꯤ ꯊꯥꯎ ꯁꯧꯕꯁꯦ ꯊꯝꯕꯗ ꯑꯩ ꯆꯅꯝꯗ ꯍꯥꯟꯅ ꯍꯥꯞꯀꯦ. ꯁꯤ ꯁꯧꯕꯁꯦ ꯑꯩ ꯁꯤꯡꯁꯤꯒ ꯈꯔ ꯍꯥꯞꯆꯜꯂꯒꯦ. ꯑꯩ ꯇꯛꯅꯝꯗꯦ ꯑꯉꯥꯡ ꯀꯞꯁꯤꯜꯂꯛꯑꯕ. ꯑꯉꯥꯡ ꯍꯧꯖꯤꯛ ꯀꯞꯁꯤꯜꯂꯛꯄꯗ ꯁ꯭ꯄꯔꯠ ꯌꯥꯝ ꯇꯥꯒꯦ ꯇꯧꯕꯅꯦ ꯁꯤꯁꯦ. ꯁꯤꯁꯦ ꯀꯠꯂꯛꯑꯅꯤ. ꯍꯔꯤꯕꯣꯞ ꯍꯥꯞꯈ꯭ꯔꯦ. ꯊꯨꯝ ꯈꯤꯇꯪ ꯇꯧꯔꯒ ꯍꯥꯞꯄꯦ. ꯑꯍꯥꯟꯕ ꯀꯣꯔꯐꯨꯗ ꯊꯣꯡꯕꯁꯤꯗ. ꯈꯔ ꯁꯧꯒꯠꯂꯛꯑꯦ. ꯁꯧꯔꯦ. ꯈꯤꯇꯪꯒ ꯐꯖꯅ ꯁꯧꯍꯟꯈꯤꯒꯦ. ꯑꯗꯨꯒ ꯃꯆꯨꯅꯦ. ꯀꯩꯗꯧꯗꯣꯏꯅꯣ? ꯍꯥ? ꯃꯅꯝ ꯅꯨꯡꯁꯤꯌꯦ? ꯃꯅꯝ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏ ꯇꯨꯝꯗꯣꯏꯅꯤ. ꯐꯖꯅ ꯁꯧꯔꯦ. ꯁꯤ ꯁꯧꯔꯕꯅꯤꯅ ꯍꯧꯖꯤꯛ ꯃꯆꯨ ꯁꯤꯗ ꯃꯣꯔꯣꯛ ꯃꯆꯨ ꯈꯔ ꯍꯥꯞꯆꯜꯂꯦ. ꯑꯩꯈꯣꯏꯗꯤ ꯃꯣꯔꯣꯛ ꯃꯆꯨ ꯈꯔ ꯄꯛꯆꯩ. ꯃꯣꯔꯣꯛ ꯃꯆꯨꯗꯤ ꯌꯥꯔꯤꯈꯩ ꯍꯥꯞꯄꯦ. ꯃꯆꯨ ꯐꯖꯔꯗꯤ ꯏꯟꯖꯥꯡ ꯍꯥꯎꯗꯧ ꯃꯥꯜꯂꯦꯕ. ꯑꯗꯒꯤ ꯃꯤꯠ ꯃꯁꯂꯥꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯞꯀꯦ. ꯍꯣꯔꯦꯟ ꯊꯥꯎ ꯁꯧꯗꯧꯕ ꯈꯔ ꯍꯥꯞꯅꯕ. ꯊꯨꯝ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯟꯒꯦ. ꯉꯁꯥꯏꯒꯤ ꯏꯔꯣꯟꯕꯗꯁꯨ ꯈꯔ ꯍꯥꯞꯈ꯭ꯔꯕꯅꯤ. ꯑꯗꯨꯗꯤ ꯀꯩꯁꯨ ꯃꯣꯔꯣꯛ ꯀꯩꯀꯥ ꯅꯝꯒꯥꯏꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯞꯄꯅꯦꯕ. ꯁꯤꯅ ꯍꯥꯞꯄꯦ. ꯊꯥꯎ ꯁꯣꯛ ꯇꯧꯔꯒꯦ. ꯄꯨꯡ ꯌꯧꯈ꯭ꯔꯦ. ꯊꯥꯎ ꯁꯣꯛ ꯑꯃ ꯇꯧꯊꯣꯛꯑꯒꯦ. ꯁꯤ ꯍꯥꯏꯐꯦꯠ ꯑꯣꯠꯊꯣꯛꯑꯒ
ꯇꯋꯥꯗ ꯑꯣꯏꯅ ꯁꯣꯛ ꯇꯧꯔꯒ ꯑꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦꯀꯣ ꯑꯗꯨꯅ ꯐꯔꯅꯤꯕ ꯏꯟꯗꯛꯁꯟꯗ ꯑꯣꯏꯅ ꯇꯧꯔꯦ ꯊꯥꯎ ꯁꯣꯛ ꯇꯧꯕꯅ ꯑꯃꯁꯤꯅ ꯁꯤꯗꯩꯁꯤꯗ ꯆꯥꯛꯈꯨꯝꯁꯤꯗ ꯇꯧꯔꯦ ꯐꯖꯅ ꯁꯧꯅꯔꯒꯅꯤ ꯁꯣꯛ ꯇꯧ ꯂꯣꯏꯗ꯭ꯔꯤꯕ ꯃꯩꯁꯦ ꯈꯔ ꯂꯩꯊꯕꯤꯔꯦ ꯊꯥꯎ ꯁꯥꯔꯕꯅꯤꯅ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯅꯤ ꯉꯁꯥꯏ ꯂꯩꯍꯧꯕ ꯇꯤꯜꯍꯧ ꯃꯌꯥꯝꯗꯣ ꯑꯗꯒꯤ ꯌꯥꯔꯦ ꯑꯩ ꯑꯗꯨꯝ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯦ ꯌꯥꯕꯅ ꯃꯩ ꯑꯃꯨꯛ ꯈꯠꯄꯤꯔꯦ ꯈꯥꯡꯗꯅꯕꯨꯗꯤ ꯅꯨꯡꯉꯥꯏꯖꯔꯦꯕꯀꯣ ꯁꯣꯛ ꯇꯧꯕꯁꯦ ꯑꯗꯣ ꯑꯩꯗꯣ ꯒ꯭ꯌꯥꯁ ꯑꯣꯏꯅ ꯊꯥꯅꯤꯡꯗ꯭ꯔꯕ ꯑꯩꯅ ꯏꯟꯗꯛꯁꯟꯁꯤꯗ ꯑꯗꯨꯝ ꯇꯧꯅꯤꯡꯉꯕ ꯑꯗꯨꯗꯣ ꯀꯩꯅꯣꯁꯤꯗ ꯉꯁꯥꯏꯒꯤ ꯆꯅꯝꯗꯣ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒꯦ ꯈꯥꯃꯦꯟꯁꯤꯟꯕꯤꯗ ꯈꯔ ꯍꯥꯞꯄꯦ ꯈꯔꯕꯨꯗꯤ ꯍꯥꯞꯆꯤꯟꯒꯅꯤ ꯃꯔꯨ ꯃꯔꯥꯡꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯃꯔꯨ ꯃꯔꯥꯡ ꯈꯔꯗꯤ ꯌꯥꯝꯃꯟꯂꯦ ꯍꯥꯏꯗꯤ ꯊꯔꯣꯏꯗꯤ ꯃꯅꯝ ꯈꯔ ꯀꯜꯂꯦꯕ ꯑꯗꯨꯒ ꯈꯔ ꯍꯥꯞꯄꯤꯕ ꯍꯥꯞꯄꯦ ꯃꯤꯗꯤ ꯏꯁꯤꯡ ꯁꯧꯒꯠꯂꯛꯄꯗꯁꯨ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯩꯁꯨ ꯑꯗꯨꯝ ꯍꯥꯞꯄꯦ ꯏꯁꯤꯡ ꯁꯧꯒꯠꯂꯛꯄꯗ ꯍꯥꯞꯄꯁꯨ ꯌꯥꯎꯋꯦ ꯊꯥꯎ ꯁꯣꯛ ꯇꯧꯕ ꯀꯥꯟꯗ ꯍꯥꯞꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯏꯁꯤꯡ ꯈꯨꯗꯣꯡ ꯅꯣꯡꯃ ꯅꯣꯡꯃꯗꯨꯒꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯃꯇꯝ ꯑꯗꯒꯤ ꯈꯪꯗꯦꯗ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯂꯩꯔꯦ ꯌꯥꯔꯦꯕꯀꯣ ꯑꯗꯨꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯨ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯑꯝꯇ ꯃꯨꯜꯍꯟꯈ꯭ꯔꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯤ ꯍꯥꯞꯆꯤꯜꯂꯦ ꯂꯦꯝꯍꯧꯔꯤꯕꯁꯤ ꯈꯤꯇꯪꯁꯤꯅ ꯍꯣꯔꯦꯟ ꯊꯥꯡꯗꯥꯔꯝꯗꯥꯏ ꯍꯥꯞꯀꯦ ꯁꯤ ꯑꯣꯠꯂ ꯈꯣꯠꯂꯒ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯐꯖꯅ ꯕ꯭ꯔꯥꯎꯟ ꯆꯪꯉꯀꯥꯟꯗ ꯍꯥꯞꯅꯤꯡꯕꯅꯦ ꯑꯗꯣ ꯌꯦꯡꯉꯒꯦ ꯌꯥꯍꯜꯂꯒꯦ ꯁꯤꯁꯦ ꯊꯔꯣꯏ ꯊꯣꯡꯕꯗꯨꯗ ꯍꯥꯞꯆꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯁꯧꯍꯜꯂꯒ ꯂꯣꯏꯁꯟꯅꯕ ꯂꯣꯏꯍꯟꯕ ꯌꯥꯔꯅꯤ ꯍꯥꯞꯆꯟꯈ꯭ꯔꯦ ꯑꯗꯣ ꯉꯥꯛꯇꯪ ꯍꯨꯝꯖꯤꯜꯂꯒ ꯁꯧꯍꯜꯂꯛꯀꯦ ꯏꯅꯥꯎ ꯁꯥꯏ ꯁꯧꯍꯜꯂꯁꯤ ꯂꯣꯏꯔꯦ ꯊꯔꯣꯏ ꯊꯣꯡꯕ ꯁꯤꯗꯩꯁꯤꯗ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯆꯥꯕꯒꯤꯗꯤ ꯎꯠꯆꯔꯛꯑꯔꯣꯏꯒꯦ ꯃꯇꯥꯡ ꯆꯥꯕ ꯀꯥꯟꯗ ꯍꯥꯎꯕ ꯃꯍꯥꯎꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯅꯝꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯅꯤ